Imes PAODAM eng tabiri basingbu namaithem kajalna khurumjari. Ahan bada roiba pau pijari. Know your candidate haiba hiramda khananina duna miyamda khanganabagi thoram pangthokre. Langsai thaunagi mioi ahum phajilubagi Kakching Bazar total shutdown tarure. Moreda leiraga bot thadabagi khudong chaba phanganbiu haina tameng leimana phongdorakli. Loinana Aikoigi Anoba Land on Board for National Regeneration Haiba Hiramda Miyamgi Oiba Kananina Bagi Mifam Pangthokre. Makataba Pau Pizari. The International Meetings Forum na Sinduna Know Your Candidate Haiba Hiramda Lakadauri Batarani Pansuba Lok Sabha Mikhalda Mireb Oriba Singna MP Oriba Matungda Lebakasigi Kari Tabak Tawadagi Haiba Miyamda Kangan Bagi Kananina Bagi Tarom Ama Chungmayomda Leiba Classic Grand Imperial Hall da Pangthokre. Tarom Aduda INC gi Mireb Angomcha Bimol Akoizam Amadi Independent Mireb Haurungbom Sarasu Saru Yaki. Lunina Independent gi Mireb Raskumar Somarendro Deep Laklamlaga personal gi oiba thabak lakpadagi program manungdagi lakhanki. BJP gi Mireb TS Basanta Kumar RPI Athawale gi Mireb Maheswar Thaunauzam Independent Mireb Murangthem Tontom Sana Nongsabadi Saru Yakide. Tarom Aduda Saru Yakiba INC gi Mireb Professor Angomcha Bimol Akoizam na phongdorakpada Ibudau Pakhangba ningna aramba thabak chatlabadi tawsinabani leibak nungsibanate. Mamangdadi larik haitragadi bot lepa yade thikarda amanasu pangka karami adubo haujiti masigi ona tainabada larik haiba khaktana bot lepa yade haiba wafam ama amok tholok leba asi leibak thibani. Manipurda thokliba irang asi ngasi ngarang khaktada tholakpani haiba yaroi karidagi hawrakliba no thokliba lan asi karidagi no haiba kupna khangba history khangba amadi nainaba ama changi. Mamangaidagi hauduna thengkhang kayada punshinnabagi ihau hawrakliba asina takpadi hanadagi hauna fracture leire haiba takpani. Masi mipum khudingmakna wakhal khanthaduna karina fai haibadu haujiti munna khangba mathau tare. Lengak asi thabak tawde haibadi yade tawribani. Lengak khaktagi asoiba nati miyamgisu asoiba khara adum yauribani. Adubo handak ikhang khangaudana Manipurda thokliba lan asina maram oiraga pusilakliba Center Force singna ningthina ngakpi senbiramlagadi asiyawna sokselamloi amadi ngasi hawrakliba mahairoi sing ahal angang khaktana khutta khutlai parakliba asi iramdam kannabani haina su phongdokhi. Because there are much more nuanced way to look at it. Aduga, see constitution protection. Jimahana, that one mamang Tanzan Bagida, must legitimate over demand, Adubo, must command and the lady resist or him and the two guy. I could get genuine concern surviving the anxiety Malay, like here we see our fruits in the Kangun to eat, like we never fruit jamoina, Aduga, Masai government in the Empire, so I call him the Nigam Karambagi, I call you on in none of the dogs of the state Nabama, more the convinced of Samuel. International Meetings Forum gi Wangang Loi LC Somarendra Nahai Manipur aduki matik fibam sokpana mapanthokna campaign pangthokpagi khutong chaba leitabana makhoi gi oiba mo seng phongdoktuna miyamda khanganamagi matam asi lobani maru oina ngasi gi tharom asida tha 13 helaklaba lan illegal immigrants singna jangsin latuna Manipur gi saktam thugaiduna integrity thugainaba silakliba asi mataw karamna ngakthokani amadi kari thabok paikhatlaga hanagi fibamda tangdu leitaba lamdam ama ohengani haibasigi matangda makhoi gi oiba wafam phongdoknabagi mafam ama pibani tangdu leitaba lehengani haibagi hiram wang ngangnagadauribani loina 19 suba Lok Sabha Mikhal asida miyamna party gi yengdana afaba mihut khanduna furup suna khundariba lamdam asibu amuk hana punshinduna tangdu leitana leminanaba hotnasi haiki chungma mayamda puthok piduna aikoi se lan kete akoi apabarom de chali adu makhal ki wakhal taba loksing singado puthok tuna miyamda khangal lakanda aikoi gi leibak ki batung chakyoba mitei amasung Manipuri koi chat chunlei minai basing is hingbe nungai na bagida magta policy puthok piyu haina makhoi ko pen kopjabani sik hajaraga international meeting from market gi ai mayam Bisnupur Commando na
Kuntrani suba Battalion CRPF amadi Namboy Police Team ga pullaga Kabui Khul Manaki Maibam Lotpa Ching Mamang Lekaida Thi Humbagi Thabok Sathabada Kuchu Khutlai Atay Potlam Kaya Phagatpa Ngamkhre 33 Assam Rifles na pirakpa pau amagi matung inna SP Bisnupur KSS Ravi Kumar IPS amadi Additional SP Ops Bisnupur Amajit Lamabam MPSK Overall Command CDO Bisnupur gi SP Sanjoy MPS na luchingba team asina phagatkiba potlam sing adudi magazine aniga loina ba Sten gun carbine ama 9mm pistol ama samdoklaba 303 rifle ama HE 36 hand grenade mapan smoke bomb ahum 51mm mortar shell manga 2-inch mortar shell ama detonator ama tongan ba company gi charger aniga loina ba walkie talkie set mari mobile phone ani smoke cell ani 7.62mm gi maru nipan 5.56 inches maru ani AK gi maru ani tube launcher ama helmet ama jungle boot ahum bulletproof vest ahum rucksack bag ama amadi sleeping bag amani potlam sing asi maibam lotpa chingi mamanglomda bag ahum da haptuna thamlambani operation aduda area adu checking na thi humki phagalaba potlam sing Namboy Police Station da sunakre hari Manipur da thokliba lan asida kaksing maikaida khun ngakpagi achoba thodang lobna lakliba langsai thaunagi convener KSS Rajib yauna thomi ahum ngarang kaksing police na wari sanana ba kauraga fazilure police ki thawong adubu yaningda ba phongdokpaga loina na makoi ahum condition amata yaudana thadora kadabani haiduna kaksing gi miyamna kaksing kaitel total shutdown tawbaga loina na kaksing police station da thomjin kre thodok asigi matangda phangba pawgi matung innadi Manipur da hujai thokliba lan asilu shindana election tawbigano haiba paujal puduna ngarang langsai thaunana sinduna thawal amasung kaksing district the peace bike rally chatki kaksing police na rally adu lamthong pham yaudana langmaidong da thatuna makhata na chahankhide tungda police na wari sanese haina kobudagi langsai thaunagi convener KSS Rajib amasung member ani Naurem Priyovata amasung Naurem Jotis kaksing police ta wari sanana ba lakhi tungda makoi ahumgi mathakta kaksing police station na under section 188 disobedience to order duly promulgated by a public servant 171C, undue influence at elections 171F, punishment for undue influence or personation at an election IPC gi makhada ngarang numidang athengbada phajinkhibani hari langsai thaunagi convener yauna thomi ahum phajinkiba adubu yaningdaba phongdokpaga loinana makoi ahum condition amata yaudana thadorakadabani haina ngasi ayu kaksingi miyamna kaksing kaithelgi dukan sing thongno nakhi potmai panakide amadi kaksing lambi thingjinduna Kongjang Sangshin ki masing yam labat nupi sing na kaksing police station da thomjin ki miyam gi ihau aduna maram oiraga police ki makaida gisu makoi thadokpa yana ba hotna gi haibadagi miyam adu makoi bu thadorokpa ngaina duna leinaki tungda phajin khiba langsai thaunagi thomi ahum adu CGM thawal gi court ta puthokpada khudong chadaba leibadagi video conferencing gi khuthangda puthoki amasung makoi ahum lupa lising kun gi surety bonda thadoraki Maka ahum thadora khraba tungda miyamgi ihau adu nemthakhiduna kaksang kaithel thinglamba adu khudaktagi handokhi hari State Bank of India SBI Bisnupur branch tagi lupa crore anirom huralaga jangkhiba branch asigi cashier Monak Laishram Konopopi mamang awang laikai nambolda leiba mioi asi ngarang April 5 da Delhi dagi phari Mahapu Delhi Crime Branch Delhi Police amadi Bisnupur District Police na thigatlaba matung Maurya's Nagar Police Station, North Delhi gi manung channel leiba Patel Church Christian Colony dagi nuthil pung manga makhairom taba matamda phagatkhibani hari Sangai Kota leiba 36 Assam Rifles na annual firing gi namada ko volunteers sing da tongamba training pibagi thabok satharabra haina sugunu apunba maira paibi lupna hangnokle sugunu amadi akoi bagi miyamna handak marak nongmai kapa makhol kaya tanarakriba gi matangda ngasi sugunu kaithal da miyamna Assam Rifles ki thawong adu yaningdaba phongdotuna chongsinkiba khongjang amada saruk yakhibi sugunu apunba maira paibi lupki vice president Moirangthem Sangitana phongdorakhibada langi akanba saitheng nanglaba hojik su kari thoklaga dage tamba ngamdriba sugunu praja miyamna pukningda akiba amadi pakhatnaba kaya lainariba Sugunuga naknana leiba Churachandpur district ki Sangai Kota leiba 36 Assam Rifles na chahi gi annual firing tawribani haiduna chaiwal amada anirak hanna nongmai kaya kaptholakpa asi yabra langi akanba saitheng nangliba sugunu amadi naknana leiriba mafamsing asida Sangai Kot ki 36 Assam Rifles na nongmai kaptholaktu na tawriba thawong asi irang thoknana basinbani haibada karigi
Lalui Assam Rifles na Santi Hanjilakna Yamna Kana Hotnaridi, Hiraga Suyamna, Sugunugi Praza Miyami by Tabaina Duna Relief Camp Singdagi Yumda, Hanjinarakuna Laiba, Tamjaraba Miyamda, Akiba Pawan Duna Sangakota Laiba 36A Arna, Hapta Kang Dana firing to Wisi, Madam Chabra, Masi Yamna Chunganinga or Hiraduna, 36 Assam Rifles na Cookie volunteers sing that Tongamba training P. Bra Hibasi Miyamda. Yamna Chunganinga or Witten Natan Chamam Nabapokale, Tawong Sing Asi, Assam Rifles na Praza Miyamda Sing Lukadabani. Lodena Palibalenga Asineshu, Sugununda Riba, Awavatar, Praza Miyam with the Mokta Akanaba Miyang Chung Binaba Apil Tarotli. Na Hotnaridi Hiraga, Asuyamna Sugunugi mi pai Tavaidana Ladiba, Samjaraba Praza Singsida, Asigumba Hapta Kangdanan, firing to Maram Zabra, Masidi Equina Sinangai Oidribra, Cookie volunteer Singda, Moina Tongamba training Piribra, Masi Akoi can Panta Daba, Akoi Kok the Nungai and the Batabaxi, Asara Pelgi Kanguna Sendo Aningi, Aduga Pali Balenga Asinasu, Sugunuda Laiba, Wabatara Singsi, Todo Hendona and the Miang Sakaningi, Hypowapamsi, Praza Singi Mahut Sinzaraga, Equina Piltozari. Tarani Pansuba Lok Sabha election, Isagi Iram the Moreda Oina bot Tadabagi Kudong Chaba Pangambiu, Aduna Tragadi bot Tadare Haiduna Moregi Imes Singi Mahut Sinduna, Nupi Kunai Chakot Lamjang Luk Moregi General Secretary, Lesantem Tameng Lemana Fondorokli. Ngase Tawa District Wangjang Lamding Higher Secondary School da Moredegi Lanjalak Lariba, Moregi Imes Singi Oba meeting among Asi Pangtoki. Meeting Aduda Moregi Imes Sing na Mot Amalauki. Jahi Ama Farakle, Iram the Mored Hadotuna Tawai Tadi, Hingauraga Lure, Haiduna Lanjalaktuna Wangjing Lamding Higher Secondary School that Janga from Noduna Lerikli. Karamba Matam da Iram the Moreda Manipur Sakana Halan Biga the Ribano, Haiduna Awama Sakaya Kanduna Lerikli. Lok Sabha election among the Swedena Manipur Sakana Halan Bigani Hibagi Wakal that Tumba Java Machet Kanduna Lakli. Manipur Sakana Nushibiu, Atuba Matam da Iram the Moreda Halan Biu, Amasung Bot Moreda Tadaba Pangambiu, Aduna Tragadi, Bot Tadagumse, Haiduna Warep Nakre, Haiduna Lesangtem Tameng Lemana Areba in a Fondorakli. Koigi Iramda Moreduda, I koibo Hanjilan Biu, Aduga, I koibo Tadajage, Adu Natrabadi, I koigi in Metsingi Oba, Apunbagi Mitingama Pamaba Matunda, I koi Wareba Chi Laujabani, Wareba Dudi, I koi Iramdamda, I koigi Moreda, Hanjilaga, Koibo Tadaba Pandragadi, I koibo Tadajaroi, Haiba Wapamji, I koi Amato Oina, Yanaraba Matunda, Nasi press media gi Mapamda, Hongdok Achumba Wayal Purakadava Matamda, Minister Getagi, Mayom Parga Tolapasi, Silna Miyambu Tamai Kabra, Chinaba Lady Haina, MPCC President, K. Megas and Fondokre. Wafama Singasi, Indian National Congress, Oina, Handak Pangtoka the Riba, Tarani Pansuba, Lok Sabha, Mikala Sigi, Manifesto Fongba, Yaskul Amasung Contauzan Blocky, Oina Congress, Baban the Pangtokiba Interaction Program, the Fondokibani. Tarom Adu, the former President, and Loken, ex MP, T.S. Maina Amasung Party Sigi Blocky Maru Oiba Luchingba Muik and Saru Yaki. Megasandra Fondokibada, India Blocky Maru Oina, India Congress ki, Nia Patra Sida Tongan Tongan Ba Makalkayagi Chakwarangi Chotaraba Muish Singi, Nupi Angang Naha Singi Oina Top Topa India da Homa Purapa Nangadawa. Makalkayagi scheme sing context that Yari Haiki. Manipuri Oina Labor situation as Sigi Matangda, Pibam Kahina Sotlaba Muish Singi compensation, Pibagi Matang Shu Yari. Nagai solution number Yauri, Lucinaba Yauri, Manifesto, Sida Yauri, but Tabakta on Toknaba, Manipuri Miam, Namikala Sida, Congress Boo, my Pakanba, Matau, Odi Haiki. Lamda Masida Harakiba, Lamda Masida Harakiba, Lan, a Sigi Matanga, Agitation Taukiba, Masung, Konjankaya, Junction Kiba, Muekaya, Amahuzik, she MG get Tagi, Mayon Paraga Tolakba, Rotliba Sishu, Labak Tibani Haina, Fondo Laduna, Congressman Mikal Asi, my Pakrabadi, Lady Ba issue a Sigi solution, Purapang, Gani Haina Fondoki. Zadadri, Suzu, we don't know what you need to do, no bread, Madusu, Zadadri, Sakana Taita Topi, Adudi, Hygiene Big Poliski, Government, BGP, double engine, Pura, Hygiene, Pazan, Hygiene, Iran, when at one bar, Papa, when a Pabatanga, what may I have a sham yellow, what kind of Honaba, Pazamian, the Camilo. Double engine, young board play, but double engine. Yang tolong ada di sosial media ada, double engine, engine aku padat hobi apa itu orang buat ini.
CM Office Miyamgini Miyamna Chief Minister Unaba Lakpa Matamda Aramba Propaganda Sandokliba asi Tobigano Haina Manipuri Chief Minister Nongthamam Birena appeal tarokli Wapam asing asi Bharatiya Janata Party BJP linkhatkibagi Nifu Mari Suba Mapo Kumongi Tharom ama Nityai Pat Chuthekda Leiba Thambal Sanglenda Pangthokiba Aduga Marilena Phongdokibani Tharom Aduda Chief Minister Nongthamam Biren Power Minister Thongam Bishwajit Mahut Minister Yunam Khamchan Youth Affairs and Sport Minister Gobinas Konthauzam Wangkai STG MLA Thangjam Arun Kumar Juribam STG MLA MD Asab Udin Lamlai STG MLA Khongmantabam Ibomcha Langthaba STG MLA Karam Shyam Yauna Party STG Maru Oiba Luchingba Singsu Saru Yaki Tharom Adugi Manung Channa Party STG Linkhatiramba Shyama Prasad Mukherjee amadi Din Dayal Upadhyayagi mitamda leishu kaduna ikai khumnaba utpaga loinana party asibu chakhotnaba hotnabada achawba thaudang lauramba miyoi taruktasu achamba khudolpot piduna ikai khumnaba utki loinana party asigi firal BJP gi president adhikari mayum sardana chingkhatuna ahangwa malangda maningtamna paihanki Tharom aduga mari leinana Manipur gi chief minister Nongthamam Birena hai Manipur gi apunbagi saktam ngakna Thamba haibasi party asigi achepa thajabani India ge prime minister na lakholakpa scheme kaya ama miyam gi yafanaba lakhatuna lakli kanagumba miyoi kharana election ge khudong chawa lauduna CM ge office da miyam lakpada lana sanopage thabak tobiganu chief minister office haibasi miyam ge office ni miyam na miyam ge luchingba unaduna awa ana tanaba haibasi luchingba amage tafam thokpa thodang ni loinana kanagumba party amage manifesto ge serial number mangada yauriba wafam asi lishing ama chamapan Humudrani Togi Mamangdagi Tinaraklaba Amani, Masina Manipur administrative system that Karakpa Yabagi, Wahikaya National Takta. Palakpa State Manipur Lariba, Larik Lashu Hiraba, Akang Ahikayan in a view Hari. BJP Gilariba Nakangon Asina, Handaki Board Ashishu, BJP Nasudan Mai Pakani, Amadi CM of Step Miam Laktuna Makoi Lichingba Unariba Si, election Gamari Amatalena Day, election Laktring among the Su Adumak Laki Haina Fondoki. May tarik umum the talk about phone level thousand to be May June July about level and August the continuously May sama listing although my office the David Banglos the Miami Banglos the Laga I got one of our Saba Bharatiya Janata Party BJP ki Nifu Mari Suba Mapon Umin Tharom ngase Kakseng district ki Sugunu Mandal naso Kakseng Khunau Hizam Angom Lekai da leiba BJP ki mirep oikiba mayang lamba binoi ki yumda pangthokre BJP Sugunu Mandal gi Tharom Mandal gi Thomi Kayana Saru Yakiba Tharom Aduda A Ibotombi BJP Sugunu Mandal President N Ozit Secretary General BJP Sugunu Amasong KSS Kalachan Advisor BJP Sugunu Mandal na Tharom Mapuseng oina Saru Yaki Tharom adugi mapung oibadi BJP haudoklamba BJP gi lamyamba singi maphamda hailei katpa amadi BJP gi haudorakpagi wari gi matangda akhang ahi singna wa ngangbana mapung oiba Tharom sing oiki Tadaramato Hena Langi Teng Fanglaba Sugunu Estugi Miyamna Minister Unaduna Maike Asomgi Oiba Tungamba Isukayagi Matangda Wari Sanaruba Maya Pabi Sing Bolam Chatam Jumdaba Amadi Sela Labor Yaba Miyoi Sing Oina Huankiba YouTuber Johnny Sarang Temgi Matakta Layak Nakambe Action Lobby Haina Layaki Punin Chushilakli Hidamasiga Marile Nangasi Kaksun Kuno da Pangtopa Paumi Singa Unaba Amada Ketrimayum Indubala Kobi Maya Pabi Amana Lana Maram Oiduna Awaba Kaya Mayok Nariba Lamdam Asigi Miyam asibu chief minister na kauduna maikai asomgi oiba tongan-tonganba issue kayagi matangda wari sanaki masigi mathakta state asida ngasi thokliba irang asi mataw karamna thoki haujina kari phibamda leiri amadi tungda kari oirakpa yabagi haibagi matangda chief minister ga unaba aduda yamna kupna khanaki asumna sugunu maikai gi oiba yamna maru oiba mifam asibu yauraga tholakpa miyam bos Johnny Sarungbam hariba YouTuber ni hariba asina photo amadi video khara namsillaga yamna ichat yaudaba sela leiba yaba oina honba asi yaningde masigi mathakta mahakna maira paibi singbo lupa changwa da yonge haina irakpa asina mahak asi mi lalonba miyoira haibagi akiba leide maram asina asigumba mama oibi nupi singbo nungi oiba wari amata khangdana miyamna lana honba amadi na khaliba miyoi asigi mathakta lengakna chapchaba action lawadabani maru oina police na pharaba Johnny asi bibiganu madugi mahuta maralgi matung inna mahak jailda thambiduna warakpiu haiki
ngasi ge suk lu ba situation si dai koina honorable chief minister unaba matamda ma ge dugum na ba wangang sangang aduna mama oi bi ke ge thamoi da koi ngasi poi ba imit ke bi se ma ge mafam da ma na ma ge mama du yon ba sama nei mama du yon ba ngam masara atu ko masa du da kaben pi ba ma koi khudi mak da su ngasi sulu ken da ge leit la ro ba koi sensitive oi ba sin khong sinya da tai ba mama singi pen da thamoi ge wakat se ma koi khudi mak ta phangbo ore suno haraga ai mata Congress ke lenga halaklabadi Indo-Naga Peace Talk amadi separate administration demand singi political amadi administrative settlement puraknaba hotnagani haribasi unconstitutional oiba wafam amani haina BJP na maral surakli ngasi ni tyapa chuthekta leiba BJP Manipur Pradesh ke thambal sanglengda pangthokiba pawgi mifam amada BJP state unit ki spokesperson Elangbom Johnson na haikibada handa pangthokadawriba Lok Sabha election matung karigumba Congress na lenga paraklabadi hariba demand sing asi phangangani haina makhoi manifesto chapter 9 para mangada mayek sengna yauri Manipur gi apunbagi saktam da singnarak pakhudimak BJP na thenaduna lakli Congress party ge manifesto da palliba karigumba lenga paraklabadi administrative settlement ama purakani haribasi marik chumba wahan thokarino administrative settlement haibasidi lamgi jurisdiction da akaiba lakloi haninga leite haiki mahak na hai lamdam asida thokliba irang marakta Congress ki national leader kaya lak kiba adu BJP na singna lakibani adubo Congress party ge wakhalwan ngasidi tapna mayek sonakle hainasu mahak na phongdoki BJP na chahi khara asida Manipur gi apunbagi saktam ngaknaba amadi kaidana ba hotnari basida miyamna nushibiduna laklebe election asida BJP gi mirep thonawjam basanta da vote thadabina ba appeal tawrakhi कोई भारतीय जनता पार्टी थादोइबा कोई कैंडिडेट से सपोर्ट तबियो अबुगा अमुसुबा मोदी तम से सेंटर लागु मतुंग देगिदि मणिपुरदा अखुन वाइट लो रिबे सेमि द वाइट लो रिबा एनआरसी सी फाउदा सोइदा मिकी मणिपुरदे इम्प्लीमेंट तौने कोई आयाबो अदु थुना मदु लागनि अखुन चाउना आशा तौरग ले हाइसे खमि हो थमगा मया पुनो Manipur gi miyam ga punna chakminaduna Manipur kanjage Irang gi waroi sin purakpa ngamjage haina 19 suba Lok Sabha mikhalda RPI athawale gi mirep oriba Maheswar Thongnawjamna Khwaramban Ima Kaithal da leiba Kaithal Lairembi da thongni kre Khwaramban Ima Kaithal da leiba Kaithal Lairembi thongni bagi khongchat aduga mari leinana Kaithal phambi Ima Singna Maheswar Thongnawjam da leyan katuna yaifa thawjal su pirakhi khongchat aduda Manipur gi hojik thokliba Irang asi waroi sin sungsoi soidana purakani makoktagi hauduna sorak iba pumba semdokpada miyamna sagatpa changi miyamgi minungsi thawjal adutana miyamgi thabak tawba ngamhangadabani haibana chingba wafam kaya miyamda phongdoki BJP amadi Congress na chingba leriba party singi chapchaba magun miyamna khangba loirabani Irang asigi waroi sin purakpa ngamloidaba oirabadi Manipur da vote tawdabasu yai adubo tawriba vote asigi khudong chaba lawsi Irang asigi waroi sin purakpa ngamba pinabiu haibana chingba wafam sing thamki amadi Kaithal phambi ima sungesu yaifa thawjal piki Chatliba tha sigi 18 na pangthokadawriba Lok Sabha mikhal mari leinana Outer Manipur Parliamentary Constituency da Independent Medium oriba Dr. Alistan Abonmai gi election campaign ngasi su makhata na Thawal District ki Wangjing Tha Assembly Constituency gi manung chana leiba Samra Mani Laikai Community Hall da pangthokre Chingtam Women Development Association Manipur amadi the Manipur Committee for Outer Parliament Manipur anina sinduna pangthokiba ngasi gi Dr. Alistan Abonmai gi election campaign aduda Chingtam Women Development Association Manipur gi President and Kunjeshwari, Retired Headmaster O Raghu, Dr. Alishan Abonmai gi Election Committee Convener and Diven, Hyanglam Esidagi MD Firoz Amadi, Chingtam Women Development Association Convener Raju Senjamna President Member Sing Oina Saru Yaki. Tharom aduda wangangloi singna Dr. Alishan Abonmai kanano, karamba miyoi no, karigidamak mahakna MP Mikhal Asida Mirep Oina Songtholalibano, Amadi mahakna tawkiba tungan-tunganba thabok tharom singbo singthaduna, PAODAM bagal loina na Mikhal Asida, aikuna Dr. Alishan Abonmaibu mai pakhanduna mahakna Manipur miyamgi damak mangliba manglan asi mangphongna hansi haiba wafam phongdoki
Schedule caste category gi oiba khuchu khutlai yenthokpa amadi opportunities in food processing in Manipur haibagi matangda hands-on training program ama College of Food Technology, Central Agricultural University, Imphal da pangthokre. Ministry of Agriculture and Farmers Welfare Government of India gi sponsorship makhada Central Agricultural University Kau Imphal na sinkiba thorom aduda College of Food Technology Imphal gi Dean Professor NG Ivoyaimana athoiba mithunglen, Deputy Director of Research Professor Laitram Hemochandra Singh, Deputy Director of Extension Education Kau Imphal Professor T.S. Rabindro Anina Akhanaba Mithulensin Oibaga Loinana College of Food Technology Head of Process and Food Engineering Professor N.G. Joykumar Tharomapu Oina Yaki. Training asida Kaksing Andro Kurkul Fayeng Thawal Chingbadagi Apunba Schedule Caste ki Miyoi Kuntra Humdoina Saruk Yaki. Aduga Kuchukulai Yenthokpa Adudana Makal Makakayagi Chinjak process Taunaba Kuchukulai Shing Haibadi Solar Cabinet Dryer, Fruit Juicer, Mixer Grinder, Weighing Machine Chingba Kaya Yauri. Aikoigi anoba land on board vote for national regeneration haiba hiram da nomagi oiba miyami khananena ba mifam ama Manipur Youth League Mayol amadi Ningthokong Protection Committee na senduna Ningthokongda leiba ibudau Oknarel gi laibungda ngasi pangthokre. Tharomduda Ningthokong Protection Committee gi Vice President T Megasandra, Rani Gaidinglu Junior High School Retired Headmaster S Ibobi, Social Worker T S Biren, Ningthokong Protection Committee Women Wing gi President R K Tomishna, IPAC President K S S Somarendro, Advocate S. Premjit, Pandamgi General Secretary Brozen, Mayolgi President Assam Prince na guesting oina Saruk Yaki. Saruk Yaki ba miyoy sing na lakadawriba Lok Sabha election da miyamgi khangadaba miyoy da bot thadasi candidate munna khangdoksi thokliba irang asi amuk matungda thoktenaba tungi mirol kanaba wakhan munna khallaga bot thadasi haiba wafam sing phongdoknaki. Assam Prince na phongdokibada chakchara ama pijaraga sel khara pirakle haiba Minung Shida Yenglaga bot pibagi thabak thadokshi thokliba irang asi wakhalda nahona nanungshinglaga miyamgi ihul khangna thabak tawgadaba chakhatpa iramdam oibada thodang lorokadaba miyoida bot thadabiu haiki. Kunai asi semukpada mieng changlakani haibaduni masigi daita se masi miam pumna lominasi daita lebang macham amamam oiminar kanda aikoi kunai ase segubinasi habi wafam aduda aikon changsinjamba adum lo campaign ama khani haiba campaign asi ihowama laknabagi ahanba khongthangni mayona pamje adudi nongno Manipur tangdu leitaba santi leba chakhutpa Tha asigi taramapan amadi kuntarukta tangkak ani thokna pangthokadawriba tarani pasuba Lok Sabha Mikhal matang chadaba maramna langthaba Assembly Constituency gi nupi khunai Maira Paibi Liwa Lambi Bogul Makhong amadi Harangwai Thong Bazar Maira Paibi na konba mapam singda Mikhal asi boycott tawre haina loop asigi advisor khundongbam Sasimukhi na phongdokhi. Ngasi Manipur Press Club ki Thangjeng Hall da pangthokiba pawgi mifam amada wafam asi phongdol aduna Sasimukhi na hai Manipur da haukiba chahi gi me ahumdagi hauduna Manipur da thokliba irang asigi warwaisin ama purokna ba hotnabagi mahota election da hena mai onsin ki baibasi laibak thibani irang asina maram oiduna yum kai maina tumna thadopi khraba micham miyam kayana relief camp singda chongjai fam loduna wana khanglingai chairak asida election pangthokpa haibasi matang matam chade thokliba lan asi hana loshinaba lengak na hotnabiu Relief camp ta wana khangliba miyoy singi khanduna lakliba Lok Sabha Mikhal asi loop asina konba mafam singda laiba miyoy singna bot thadadaba haina warep lobata natana election asi boycott tawragani haina su phongdokhi. Tangulidana laiba phangdana asi pawda relief camp ta awa tariba miyoy sa kaya gi namta china umai sa kaya gi namta shanti puroknaba सरकार सिंबीदना लोक सभा की भोट तौसनपसे अखोइना मसिदा यानिंदे हाइदना बोयकॉट तौजबगी खलाउसी अखोइना फोंदोकसबनी Laitonjam Youth and Students Club Nambolgi Matam Sangna Thawai Puramba Manipur Police Department Sub Inspector Oiramba Mongjam Amarjit Singhna Haukiba Thasigi Marida Khangudana Lekidabada Awaba Phongdokpagi Tharam Ama Club Asigi Office ta ngasi pangthokre. Laitonjam Youth and Students Club Nambolgi President Mongjam Ranjit Singh amadi atei thomina saru yaduna lekidrabagi mafamda haikat lekat tambaga loinana minute ani tumina leptuna lekidrabagi Tawaina Laramlenda Ingna Chukna Lairunaba, Taibang Sembi Babuda Tauniki.
Maitai Society Churachandpurgi Humputare Suba Mapo Kumangi Tharom Amangasi Yang Thangda Leiba Kamakya Pyamtuan College ta Pangthokre Tharom Aduda All Manipur Working Journalist Union ge President Bijoy Khaching Tabam CCSK ge President Jitendra Ningomba Maitai Council More ge President Mayang Lamam Thoiba Maitai Society Churachandpur ge President Mayang Them Thoiba Kamakya Pyamtuan College ge Principal Wahengbam Nimaisu Tharom Aduda Saruk Yaki Tharom Aduga Mari Lenana Maitai Society General Secretary Ningthaujam Ramesh na hai Chahi Kudingi Churachandpurda Society asigi Mapo Kumot Leptena Pangthokuna Lakpani Adubu Mamang Chahi gi May Ahumdagi Hawrakiba Lan Asina Maram Oraga Churachandpurdagi Lanjilakduna ngasidi Churachandpurgi Maitai Swing Relief Camp ta Changzafam Lawduna Leire Relief Camp ta Leirabasu Tharom asi Pangthoktaba Yadaba Tharom amana ngasi Maitai Society Churachandpurgi Mapo Kumoingi Tawfam Thokpa Tharom Tawduna Lan Asina Maram Oiduna Lekhidraba Miyoi Singbu Ikai Khumnaba Utuna Amadi Society asigi Hanagi President Secretary Amadi Advisor Singda Ngamjaba Khudolpo Tamduna Ikai Khumnaba Utpa Asina Mapung Oiba Thauromgi Saruk Oina Pangthokpani Haina Phongdokhi US ki Ohio State ta mahitam leba India gi mahirai ama sikhebagi matangda thigatpagi thabak haukhre haina New York ta leba Indian Consulate na phongdokki Ohio gi Cleveland da mahitam leba Uma Saite Sai Gate na lekhidabasti laibak thibani masigi demak thamoi sokna nungaitaba phongdok li haina New York ta leba Consulate General of India na thadurakpa charwal da haiki Consulate na makhata na haiki bada India da laiba Gate ki family ga so pau fauna duna mahaki haksang athubada India da purakna hotnari chahi asigi hawrakpadagi US ta laiba Indian origin mahairoi yamdraba da dozen tangkai ama lekhidre India origin mahairoi singda attack sathabagi chang hengalakli lekhidraba singe manungda chahi kunthra mari sukhraba train classical dancer yauri mahak Missouri gi St. Louis ta nongmaina kaptuna hatkibani Purdue University gi mahairoi chahi kunthra humdoi Sukhraba Swami Kamat Indiana gi Nature Preserve amada shijuna leiramki amadi chahi nifumathoi shuraba Indian origin IT executive Vivek Tanejaso Washington da leiba restaurant amada amagi mamangda attack satharambadagi sokpana maram oiraga siki Lisingani kunithoi da thokiba bomb blast case amagi matangda thigatpa chatluba National Investigation Agency NIA gi team amada West Bengal gi East Medinipur district ta attack satharakre Bupitani Nagar area da sathakiba attack aduda NIA gi officer ama soki agency gi car ama sothugai kre bomb blast aduda maru oina chenabani haiba monobroto jana kauba miyoga lunena ama phaki team aduna Kolkata da halakpagi lambida attack adu satharakibani Indian Penal Code IPC gi section kaya panduna local police na FIR ama register tawkre case adu monobroto jana mahaki imung manung amasung atei miyoi kharagi mathakta lodge tawkibani NIA na phongdokhibada local police station da mangjamna pau pikhrabasu matik chaba security arrangement lakhoikhidi police na haikibana mafam adu NIA team na hainakiba matamdagi ngangkhatna ayupung 5 makhai tabada laki phibam adu laksile amadi thodok adugi matangda thigatba hori haiki Bupati Nagar bomb blast adu lisangani kunithoi gi December thada thokibani Nayarbila village ta laiba Trinamool Congress ki luchingba amagi yumda bomb pokhaibagi thodok aduda miyoi ahum shikibani Aroibada maroiba pau amuka na pizari Know your candidate haiba hiramda khananina duna miyamda khanganabagi thoram pangthokre Langsai thaunagi miyoi ahum phajilubagi Kaksing Bazaar total shutdown tawrure Moreda leiraga bot thadabagi khudang chaba phanganbiyo haina tameng laimana phongdorakli Loinana aikhoigi anauba land on board for national regeneration haiba hiramda miyamgi oiba khananabagi mifam pangthokre Matang asida image padam sanokchaba loishinjari mi eng tabiri besingbu amukana khurumjari